Kukiland Semnaba Yamna Ngallingei 1958 ki Matamdagi Hotnaduna Lakkhi MMTU Pawasi Kangla Pawse dagi Laukhatchabane Kukizo singna makoigi semjin sajinba puwari kaya isinduna India government makoigi da oiba Kukiland ama semnaba Yamna Ngallingei 1958 ki Matamdagi Hotnaduna Lakkhi Asigumba aranba puwari sing asida India gi maru oiba luchingba singna achumbo waina lauduna kuki singi demand asibu saugatuna process tawramba tangka kaya laikhe kuki jo singna makhoi ki pandam masi fangna bagidamak Manipur amasung awang nongpok lamdamgi yellow purup singda tangka kaya rakta landa sathaduna lakle haujik mitai singi mathakta satharagliba landa asi haukiba sahi 2022 da kuki state demand committee na India gi prime minister da kuki jo singi dawaiba tonganba state ama pibi naba taksin khiba demand adugi makhata ba khongjang oina Mitai singi mathakta landavane haujik phawba India government na kuki singi semjin sajinba puwari bu chabyung na thajari amade India gi geopolitics ki khongpham yenglaga kuki zo singbu saugatuna yokhatuna thamli haina Maitai tribe union gi organization secretary takhelambam parija na thadorok pachero laman haire chero lasina makhata ribade 1901 gi census report yumpham moiduna Linguistic ki matang da nainaba British macha Grierson na 1904 da phongba Linguistic Survey of India Volume 3 da yauriba laidi ki tangka kayabu Kuki National Organization gi spokesperson Silent Haukip na semdok semjin tawduna karisu khangjadaba Kuki zo phurup singi miyoi singbu lana lamjingle masida natana Grierson gi laidik pu lana semdoklaga India government ta makoi bu yellow mi amagumna lana saktaktuna makoi gi demand phangna bohna re Intellectual ni haijaba singna kuki miyambu lana lamjingba amade thauna pina bagidamak German gi Adolf Hitler na 1926 da phongba my struggle gumba laidi kaya puthokduna naha kaya bu makhuta khulai paihanduna lal hawalle hana lairamba yellow mi singi heritage amasung historical site kaya bu kuki jogi semjin sajinba ming kaya nauna thonjille Grierson gi laidi asida yauriba Myanmar Assam Manipur Tripura da kuki sin lon ngangba phurup singna khundai haina idamba du Kuki tribe khaktamak onthoklaga semdokhe Silent Haukip ki publication asinna mitai na khundari basi Kuki singi lamda khundaba ni haina lawe loina na British na Kuki singi damakta yeklamba ni haiba semjin sajinba boundary map ama puthoktuna miyamda lana lamjingle Myanmar gi refugee oiriba Kuki zo singna makhoi gi lam ama fangnaba talakpa asi 1958 Kuki Chief Association na India lainga ki Home Ministry da demand tanduna ayiba cherol pisilakpa hokhe Matamdagi Kuki Chief Association na Manipur India Burma Bangladesh ta khundari ba Kuki sin singita oiba laibak ama pibi na ba demand tawba hokhe Home Minister da pisin ki bachero lasi Matamdagi Manipur gi Chief Commissioner JMN Raina da supiram khe asigum bachero lasi Matamdagi India government asu process tawba horam khe 1959 da na Kuki National Assembly na Matamdagi India government ke Joint Secretary Home da Kuki zo singna khundaba separate hilama pibi na ba demand tawram khe masigi matungda 1960 da Kuki National Assembly na India gi Prime Minister da Kuki khaktagi oiba tongan ba state ama assembly na ba demand tawkhe cherolasi Assam gi governor loina na Manipur amadi Tripura gi chief commissioner sing da supisilam khe 1960 da na paite National Council na India gi Prime Minister da India Manipur Myanmar Bangladesh da khundari ba chin sing khaktagi oiba Territory ama pibi na ba demand tawram khe masi pum namaki mastermind na Home Secretary oiramba Kuki masa P.Kip Zen ne masagi maraibak laitaba chapchaba haurakpham su khangdaba Kuki jo singna maning tamba laibak ama semgani haibasi oithokloidaba wafam ne haujik Manipur da sathariba lal amasung ngamkhai gi wafam ase international gi oiba issue ama oina puthoktuna mapangal kalaba USA amade China na chingba laibak sing yawhanduna Christian country ama semnabagi sangsilakpa lalong ama oibana yellow phurupsa singna khwaidagi section na thengnagadaba singnarakpa ama ni haina MMTU gi cherolasina haire